Citizenship Amendment Bill asi law oina chana handana ba chap chana thengnagani haina AICC ki President Rahul Gandhi na haikre. April amadagi ahum phawba Imphal da Notice People Conference pangthoktuna CAB ki mayokta chap chaba phirep laurugani hairi. Amade All Manipur Working Journalists Union Amjuna Siduna yausang manungda nimit mangani chathagadaba mapalak subai Annual Journalist Post Meet ngasidagi hawdokre. ISTB Manipuri pau miyang tabiriba pumnamakpu taramna oksari hawjuk mapungoiba pau pizari. Citizenship Amendment Bill asi law oina chana handana ba chap chana thengnagani haina AICC ki President Rahul Gandhi na haikre. Niminini ki khongsata ngarang Imphal da thunglakhiba AICC ki President Rahul Gandhi na ngasi Palace Compound da laiba hapta kangjebung da pangthokpa miyamgi mifam aduda mahakna makhatana Center da mathangi government Congress na pairabadi BJP government na Manipur gi lokthokhiba special status amuk hanjin hangani. Citizenship Amendment Bill Act olhaloi Lok Sabha amadi Rajya Sabha da bill asigi mayokta matam pumbada leptuna thengnagani. Manipur gi itihas culture amadi lol da BJP ne attack tawba yaroi. Congress Party na Manipur gi itihas culture amadi lol bungak tuna thamgani. BJP lengak na maming onthokraba look is policy mai pakna na bathabak to onthokani. Policy asi India amadi South Asia lebak singa samna hanaba Manipur na thong oigadawri banina Manipur yauna North East ki state chingda akhanaba industrial policy ama thamgani. Manipur da khwaidagi phaba mahiloi sang analayang sang lehengani BJP lengak pu chairaduna Rahul Gandhi na makhatana BJP na sasan paidringaida miyamna pikhiba thajaba chahi manga sasan pairabasu thabak to onthok pangamdre chahi amada thabak phangdaba naha crore ani thabak pigani hai khrabasu ngasi phawba thabak oina onthok pangamdre. India da mamang sahida nong madal ising kuntra ki job manghale demonetization na miyambu kham thengna wahanki GST lebak miyam yaifana na ba paikhat pathawrang na temasdi governing tax ne haina karem nakhi. And I am committing to you here today that the moment we come to power, special status to the Northeast will be reinstated, you will get it back. I am committing to you here again that the special industrial policy for the Northeast that was snatched away from you is going to be given back to you. And I am committing that nobody, not the Prime Minister of India, not the murder accused Anil Shah, not anybody is going to be allowed to touch the culture, the language, the history of Manipur. The Congress Party will stand with you. We will ensure that Citizen Amendment Bill does not become law. We will fight it in the Rajya Sabha, in the Lok Sabha, and if we have to fight it, we will fight it on the streets with you. But we are never going to allow this. We have a old relationship. It is not only a political relationship. Dil ka rishta hai hamara aapke saath. And I want you to know, whether it is in education, the best universities, the best colleges, whatever the government of India can do after 2019 when we come to power, we will do for Manipur. We will give you the best institutions, whether they are medical institutions or education institutions. CLP gi leaders oiriba hanagi Chief Minister Okram Ibobina BJP bu khamthengna chaikhi. Prime Minister Narendra Modi miyamunam thaktoba oidaba ngangba misakni. Inglisingani taramarigi Lok Sabha mikhalda miyamunam thaktoduna lengak paikhi. Prime Minister gi mikhal gi campaign da BJP na lengak pairabadi corruption muthatkani haiduna miyamda wasakhi. Matamamada mamang da palama lengak asi 10% ki lengak ni laukhoki bidunga sidi BJP na lusing malengak asi 30% tagi 50% phawba yauraba lengak ni makhoi na lengak ki thabak loba khuding makta corruption tawdaba leitre chahi taramanga da tawba ngamlamdaba thabak tha taramanga da pangthokani haina haikhiba du thabak to onthokpagi mahutta Congress Party ki matamda paikhatuna sangaramdaba thabak singa sidi amuk machu sangjillaga sangabagi thabak chathari. Center tagi nongma kangdana laklamba Union Minister singna Manipur miyamge karamba kanaba pirakpa laikhrabage chahi ani pharaklaba lengak asina masak thokpa thabak amata paikhatpa udri lengak asi sendolna khwang koiraba hospital ge ICU da oxygen thajinduna laiba anabaga pangkhak oire. Sahi asigi financial year matungda employees singi tolop piba ngamlaroi India government na paikhatlamba railway project ki manungda malemgi khwaidagi sangba tunnel BJP government asina tension khre malemgi tourist singi pukning chingsinpham oigadawriba si BJP government na manghale haiki. 0% corruption. Having corruption suklai leitaba saswan ma Manipuri prajada pigani haibneba. Matamdugi akhoi government
ai isama puna Mr. Ibobi 10% Ibobi in a man high given eba adu hujikti Manipur ki praja singna khumbir oba shigi paliba sarkar se openly looted 30% khwaidai pipa 50% Shenjaba government ne labor state government se I can challenge Mr. Modi North East Sakutana India Sakutba Yaro hai na Union Minister Mayam Singh every alternate day thar eba yam nung shiba mandraba North East se Manipur se adugumba Union Minister Singh lakwa mayam duna even a single project under sanction tawhib karai dno paliba BJP government na unta puthopir oba power pai na bani haina sigumba policy tawuse ikai ningai ne ba aduna hujigi leriba government se market borrowing khangde krai de khangde pura ga ba look paga da ba hi ne ba si government je masi financial year hek loi ba kanda da khangane ba moi tha kya tolo pi ba ngam de se moi khangane ba matam du da masi haijen banate Ngasiki mifamatuda MPCC ki President Gaikhangam MLA Singh PCC ki member Singh Susaruk Yaduna Rahul Gandhi da Natki aba Koget upagaloina na Congress ki tongan ba dol Singna Rahul Gandhi da Chambakhodol pot Singh Pikhi Hanagi Minister Okram Ibobi Congress ki MLA Singh Hanagi MLA Singh amadi Congress ki karmi kayana Saruk Yakhi Tungda AICC ki President Rahul Gandhi Agartala ki damak Imphal thadokre Congress ki ticket nimit aphaba ama yenglaga athuba matamda laukthok haina MPCC ki President Gaikhangam na phongdokli ngasi nimidang wairam Congress babanta pangthokpa pawgi mifam amada mahakna makha taraduna ngasi Rahul Gandhi na Imphal da lakpada miyamna taramna okpa amadi Manipuri kasin koya sinbadagi lakhiba miyam amadi silillang liba sing pumba tawbimel khangba utkhi CLP Lusingba Hanagi Minister O Ibobina Rahul Gandhi Naha Oiriba Dynamic Oiba Amadi Energetic Oiba Lusingba Mani Mahak English Singani Tara Mapalda India ki Prime Minister Ogani Habasi Mangzaunana Miyam na Khangan Balai Krabani Ngasi Hapta Kangjebung da Pangthokpa Tharomda Mahakna India ki Minister Ogani Haina Phongdokhiba Adujinda Soidokibani Sungsoi Soidana India ki Prime Minister Oiragani Haigadabani Congress Party Manifesto da yaukhiba thabak haksin lawga loinana thabak oina pangthoknaba hotnaba party ni party asina miyam da pikhiba thajaba kaidongai da thabak oina pangthoktana tokte Rahul Gandhi na miyam da piramba thajaba thabak oina pangthokani haikhi Rahul ji nang de mamang na tanja phangmudo ai number of times haijagre adu loiselamdai da slip of tang khaiba tare Rahul ji si India ki chief minister woini aina haigibudo that is extremely sorry Prime Minister soi na woi gani na haigadabda thuna magi Tripura gi trip to thengi batare haina isu pakat poi kari boy hai batare holjina su yardi kitang shorten tawro haibadu daida young dynamic energetic waiba Shri Rahul Jina soi dana 2019 election matungda Bharat ki Prime Minister woirani haibasi Haigadabda Chief Minister Haigabdu Madu slip of Tangni Haidana Madu I Sengdok Seri Citizenship Amendment Bill Lisingani Tarataruki Mayokta Manpek Namiam Galoina na Laukiba Warep Awangnong Pok Stat Singi Lusing Basing CSO Singa Unaraga Apun Bagi Platform Ama Sagatuna Tengna Minana Ba Manpek Ki Myoitarani Twin Sabatim Amana Awangnong Pok Stat Sing Sin Batungna Satuna Civil Society Students Organization Namadi Atay Lup Singa Unaduna Kanakre Isu Asipun na Tengna Minabagi Common Platform Ama Sagat Minana Ba April Amadagi Ahum Pauba Imfalda Northeast People Conference Ama Pangtoktuna Warep Lominagani Haide Kaisampat Sagaro Talaiba JCILPS ki office ta pangthokpa pawgami from Amada Manpack ki convener Yumnamsa Dilip Kumarna February kuntaretagi Manpack ki timna Assam Tripura Mizoram Meghalaya Arunachal Pradesh samadi Nagaland gi tongan ba CSO gi lusing basing unaduna CAB amadi atay isu kaya gi matangda mi fama mapangtoktuna kaman isu kaya punna thengnamina ba firep lawbani haiki Northeast State singi people singshide yengiba dugumba makogi media ngado amso makogi policy kaya do mugnaba amso makogi thengaina ba habesimadi yamna Northeast people singi wakhalda phawribato
Manipur Labour Miam Koiga Manaba Kalon Fawi Aduna Asigumba Manpek na not only a koi share Bisikak Tangnabatana Kogi Matam in a government of Indiana Pirakatoba Saiteng Kayado Tang Minanabagi Tangai Padana Nordiski indigenous forum Lady Bakaya Singdugi Mihuching Dugolana Koi organizing committee ma Shemaga Hariba conference to Pana Pangto Matunda Maduda Yamna Achetpa Wareka Loba have a semen Peki my gate Yamna Achetpa Tazabagalon and a Tamjabo Wapamni. Co-convener Ningthauza Lansana Kongsat Adude Tengnari ba isusing ayamba manaba maramna common platform ama semduna punna khongjang jangsin minanaba conference ase Imphal da pangthoktuna punna warep longminagani haiki Assam da laiba CCTOA IPF aduga atopa mayam aduga loinana Arunachal da laiba AITF aduga UAI PF na chingba mayam siga aduga Nagaland gi NTCM sung JCPI ga aduga Manipur gi MANPAC ka akoi mayam punna phamina rakanda akoi yanaki bagi matungina akoi punna sinmina ba haitana conference sama soidana tawjaragani hariba conference da state singsidagi hariba apex body mayam sina khangatlaba Yam Drabada Mui Taratra Muna La Akanda, Akoyo, Warip Ama, Hajika Gadage, Habasi, Tang, Ahum Pawagi, Lekatu, Warip Sina, Akoi Soidanama Kangani, Ada Maduda, Akoi Nordisk you and Apunba common platform, Mama Seminar Kanda, Matung the Nordisk Puna Sabinaba, Habasida, Maduda Yumpam Warakanda Hadiba conferences, Pangto Pahidana, Admina, Akoina Manpeki, Makedi, Tamsari. All Manipur Working Journalists Union Amjuna Sinduna Yaksang Manungda Nimit Mangani sa Tagadaba Mapalak Suba Annual Journalist Post Meet Ngasidagi Hagdokre Hagdokpagi Tharamda Ichamgi Hanagi President N Rajendro Usekon Zilla Parisad Member Seram Niken Basikong Zilla Parisad Member Sirom Romeo Amjugi President Rajendra Ningomba Amadi Amjugi Thaupuba Kayasu Saruk Yaki Ngasi Hagdokpo Oina Kangladagi Mayra Lauraga Journalist Singi Oiba Mayra Lamzel Ama Manipur Press Club Phauba Senki Manipur Press Club ta N Rajendro na Mayra Sukhatuna Sahiya sige sports meet hagdokhi tharomga mari leinana Rajendrana amjuna sinduna nimit mangani sathagadoriba paumisingi oiba sana khon abagi tharomasina sinpham asida leiraga phudokpham leitriba sanabagi mating adu phudokpaga leinana haksang phana leiduna miyamgi thabak tawbada hena khudong chahalagani haiki Holy Chapter Mang Higaba, Aduga, Yoksangi, Lambi, Pasatanaba Mayama, and Madudagi, Crimea, Torpus, the Gichu Sigi, Amduna Putoriba, Sportsina, couldn't look to the King Akopung, and Munina Kanze, Aduga, Hena, Tonanga, the Kano, Kogi, Sports, Manipur, all Indiana, Kiri Venidina, Sigi Amjugi Togang, Amkan, Masimpo Toka, and the Hena Topper, where Muni have Wakalu and Dunay, my times again. Rajendra Ningombana Sports Meet Asida Indoor Mede Outdoor Sports Event Kaya Sanana Basem Sabaloire Yaksang Nimit Mangani Asi Paumisingi Suti Oibana Maram Oiraga Suti Manungda Sports Yokatpagi Pauzel Piba Oina Tauram Asi Sinbani Haike Sangi Suti Nimit Mangani Lebasiki Manungda Aikogi Amzugi Paumi Oina Paumbi Sinfam the Lebiba, I could sing up Tongan Ba, Noxinaba, Adigisa Batapa, Adum Langtopa, Adumda, Aikoi, Matamsi Mangandana, Aikoi, Isani Sabu, healthy lifestyle, Lainaba, Loina, Aikoi Sana Kodabagi, Hiramda, Loina Panaba, Aduma Kunai, the Horpongatanina, Aikoi Isagi, sports talent Sindo, Hena Nursel Tonanaba, Aikoi healthy or Nalanaba, Amazon Akoi, mentally, physically, Akoi Apaba, Adumba, Conditionama, create Tona with the Taquinas, Sinja Laxabani, Handaksu, Aikoi Parinina, Ahalaman Sing Sataramba, sports event to annually Handaksu Satajabani. Manipur के गवर्नर डॉक्टर नाजमा हेप्तुलाना मणिपुर मियामदा यावsang कुमाई गी apa pausel pirakli machugi kumai asina punsi ki spirit adumayon chonghali festival asina ekhoi ki khenabasing kakthok handuna amatta oibagi mari chasel hali state asida di sana khon aba asisu yaksang ki spirit ama oire chahi asigi yaksang kumai asina lamdam asida laiminari ba furup khudingmak nungsi sanana laimina ba amana amabu ikai khumna baga loinana hena phaba tangdu laitaba manipur ama purakpo oirasanu hairi Manipur के ख्वाइदे के चावबा नहा अहल खाइदबा यावsang कुमाइना लाकपदा Manipur के चीफ मिनिस्टर एन बिरेना याइफा पाउजेल पिरकले चाही कया असिदा फेस्टिवल असि साना खनबा योखटपा अमसुंग मिपुम खुदिंगमक सरुक याबा थौरम अमदा ऑनथोरकले यावसंगना मिपुम खुदिंगमक मरुप मपांग ओइबा अमसुंग नुंसि चानबगी लिंगजेल अदु उतले हाइरे
IPR Minister T.S. Biswajit Asu Yaksang Kumhaigi Manipur Miyamda Yaipa Paujel Pirakli Kumhai asina Furup Masel gi marakta amana amabu Byavar Tauduna Tangdu Laitaba State ama oinanaba honarasi haidi. Manipur Legislative Assembly ki Speaker Y. Khemchan Nasu Yaksang Holi ki Yaipa Paujel Manipur Miyamda Pirakli Kumhai asina Tangdu Laitaba Nunga Yaipaba Purakpa Oirasanu haidi. Hindu singi khwaidagi chawba yaksang kumaina lakpada maru aina lining asi chatpa miyamda MPCC ki President Gaikhangamna Yaipa Paujel Pirakle kumai asina phurup kayana khundaminari balamdam asida kalak yangthina ba thadoktuna amatta oiba wakhalda punna nungsi chanana hingminaba chawkhatpa ingtappa Manipur ama oirasanu haire. Hayengdagi hauduna nimit mangani supna jana neta hizam irabo na haudok lamba yaksang sports kumaina lamdam asida nungsinaba tengbangna amasung amatoiba puraktuna kumang sauksin bastet ama ohelagani haina hanagi Manipur Olympic Association gi Vice President oibada natana Human Rights Commission gi member oiramba NG Nongyai na phongdorakle mahakna makha taraduna kanglon chumna sports pangthoksi pikliba angang sing masa sokadaba masana da yaholoisi lining laisol art and culture gi thoram sing magun lehansi local club maira paibi amadi police department ka khusamnaduna kumhai manungda balance oiba thokdok thoktanaba honasi hairi. Yausang kumhai amadi lamta thagi augri hangen chongmagi apunma kumhai asna lakpada North East India Development Party Manipur State ki thomi singnasu lamdam asigi miyamda Yaipa Paujel Pirakle kumhai asina yaibi marang kaiba phurup singi marakta amato oibagi matawadu uthopangama oirasanu hairi. Mamtas Manipuri Dance and Music Center na sinduna thabal chongmagi chatna kanglonda honglakpana maram oiduna aseng masakta mangtharakliba asi semdok haunaba thabal chongmagi festival ama Uripok Asom Lekai de pangthokre Sangit Natak Academy New Delhi gi miteng makhada pangthokhiba thoramasi gi haudokpada Manipur State Kala Academy gi Secretary L.K. Sorzit Historical and Cultural Research Center Imphal gi President Nauribam Indramani Music Center asigi President N Chandra Susaruk Yakhi Akang ahe singna lamda masigi thabal chongmagi chatna kanglonda nongsuplomgi music instrument sing sizinnarak pagaloinana tongan ba ahong masingna ohelakli ba thabalgi masaki matangda wangangki L.K. Sorzitna thabal chongba haibasi ekhoigi culture ki saruk amani matamgi matung inna culture da ahong balakpa yawi adubo traditional oiba chatna kanglon adudi yokhatna bahana batai ekhoigi culture mangkhibada ekhoigi masak su mangkhigani haiki मागी लाइव फन की कनोदु नेक्स्ट ईयर सु लाना कोई नांदा के केरम खर तौर लोइरे हाइदुना कोई मी खर पुल्लगा दुम हेक्ता तौरगा खबदा हाखरगा लोशन मनत्तबा सोशल स्ट्रक्चर द चेंज तौरिबा फिजिकल स्ट्रक्चर चेंज तौरिबा अदि सोसाइटी की वैल्यू सी होंगे इबा हाइब पोर्ट्स सिंग मरक अदुदैदा अखोइना अखोइगी हाना लेजरंबा अखोइगी ट्रेडिशन एंड कल्चर की वैल्यू सिंग सी हंथदना मसिबो अखोइना कमाइना पूरगा चक्कदगे ग्लोबलाइजेशन की अकनबा साफु यामना कन्ना नुसित खुमकपो मतमदा अखोइसी मरु फुक्तना हुम्मगा चक्खिगद्रा हाइबगी अकीब लेबा मतम असिदा सुमाइना तौरिबा फंक्शन सिंग असिदा चुमना अवेयरनेस क्रिएट तौबा नत्तना मसिगी कनो सिंग असे कलेक्शन तौरगा मसि चुमना फजना थंबा दरकार ओइ Thoromni sargomo oina mamangai degi chanarakpa lamdam asigi thabal chongmagi mawang utki Poknapam lamdam sing tam vocational training center na malem gi lemai de gi mutkhre haina panaruraba tarau phurup ka khosamnaduna li wagi polang thumok bucket amade yongkham da saba khudai de gi semdokpa kisan apron ngasi haunabi matung ina center gi chairman Dr. Thokchom Chandramani ADC Chandel gi member lengam tarauna koirok thongju part 2 da miam da safongkhre tharamadu da ke lengam na Salai Holdings Private Limited ki managing director Narengmam Samarjit ki liching makhada naha oriba Dr. Thokchom Chandramani na miyoi lising ama phawba yogdaba phurup asigi lol amade sel thumgi phibam chakhonaba honariba asi phurup asi amuk hinganbaga chap manare haiki Dr. Chandramani na Salaina sponsor tawduna sakiba workset asina skill development amade academic motivation piduna lakpadunga sidi center asina sajaba wagi polang asi laitin amadi luhongbagi thoromda asa thak hapnaba potlam oina miyamda sinarakpa asi achauba khudolamani masida miyamna su sogat piu training center asigi trainer Tabitha Tarauda honorarium su kusinaki
Nupi Weavers Welfare Association Mairapaibi Sagolban Tera Lukram Lerakna Chahi Kunmanga Mapung Pharakpagi Silver Jubilee Thoram ngasi pangthokre Association asina sinduna Sagolban Tera Lukram Lerak Part 3 Community Hall pangthokpa tharom aduda hana MLA Oramba Sapam Kunjakishore Association ki President Nandarani Pradhan Susila LLYC की प्रेसिडेंट सोइबम रणबीर नमरु ओइबम मियोइसिंग ओइना सरुक याखी हाना एमएलए ओरंबा कुंजकेसरोना एसोसिएशन असिना लेकाई असि खक्तना तना खुनाइदा ओनबा मपुरंगनाबा अफबा थबक कया पाइखतली हाइखी Indian Dental Association Manipur State Branch Samadi Department of Public Health Dentistry Dental College Jenims ka kusam naduna World Oral Health Day ga mari lenana Free Oral and Dental Awareness and Checkup ki thorama mga si lalambung makhongda laiba Michael International School la pangthokre Indian Dental Association Manipur State Branch ki Secretary Dr. N Satish Kumar na school asida lairiba angang singbu karamna ya phajana thamgada ge haiba pandamda free checkup asi pangthokpani haiki Yellow singi hak kanana ba amadi lamdamasida ing tappa puraknaba pandamda NPF na outer gi mirep thadokani haina NPF Manipur State ki President Owangbong Niumai ngasi lamphelda laiba mahaki quarter da pangthokpa paumi singa unabada phongdokre paumi singa unaba aduda outer gi NPF ki mirep oiraba Dr. Lorho MLA Kasim Basum amadi party ki thaupuba kaya su saruk yakhi mahangna makha taraduna miyoi kharane irang sagatuna vote phangnana ba khotnariba asidagi miyamna section biu Manipur da lairiba kanglup khudingmak imung amagum khanduna chaukhatpa ing tapalamdam ama ohensi haiki ka halle haraga mayam gi interest da nganghanna ba defense to hanna ba habisi akhoi ge agenda ni asigumba yamna competitive oikraba jukasida akhoi ge independent voice akhoi bu kanana so pamdabdu pamo hana force tawdaba adubu public na pamdabdu pamde hana force mo puya ba platform ama leitradi akhoi matung manawda akhoi awaba kyamrum thingnarakani habse akhoi ge NPF ki pandam ne NPF ki mirep oiraba Dr. Lorona NPF ti ing tapa pamba chawkhatpada mang thaba party ni haikhe agani hana lakpa matamda aigi apamba aigi aspiration aina tawningba habsi nahakna khangbiraga bab taraga nahaki apambadasu nahakna apam tawningbadusu nahaki ashawbadusu ullehraga madu ibani na amana mubo bab tanarakan dangakta nungsinaba habsi lakpa yabani habsi aigi thajabani Pig Rearing and Management Haibahiramdan Amid Humni Subna Sathagata Bat Training Program Amang Narangdagi KBK Thobalgi Conference Hall Haukre Thoromadu the Agriculture Director Laltanpur Vansong Manipur State Farmer Agribusiness Consortium Gi Project Coordinator MS Khaidem Amadi KBK Thobalgi Head Dr. Jesma Rani Sarang Themna Maru Oiba Miyoi Sing Oina Saruk Yakhi Mamang Sahigi December Thada New Delhi the Pangthokiba Durdasan Kisan Mahila Award ta Homsba Position Taraktuna Lupa Lak Aniki Mana Pangkrabi Bimola Leprak Pambu Harau Taramna Okhi Kaksing Police Commando ki team amana ngasi ayupung nipan makhairom taba matamda khongnang mari fangba kaksing da achat awak sing sector bada KYKL gi active kajarama fare hairi Police Department ki PRO gi serolamana phagat laba mioi adugi maming Asem Radhakant Tamitai sahi kun apokpa merazau khekman awang lekai dagini hairi Haujik maraktan aten ba break amatang lawjari Dance Studio and Fitness Gym. Madeline introducing School Students Health Checkup program at school campus. On-site student health checkup, general medical checkup for student, dental checkup, eye checkup, ENT checkup, etc. and student medical report. Also on-site school medical room. We help in setting up medical room at your school by providing well-trained nursing staff, medical equipment, first aid materials, ambulance on call, etc. Madeline Office, Borompa near Jenims Hospital. Goods and Services Tax GST da register tawbiraba taxpayer khudingmakna matam chana GSTR 3B monthly return file tawbi February thagi GSTR 3B return file tawbagi aroiba numiti lakliba March kitang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawbi Kanganjariba Department of Taxes Government of Manipur The Great Wedding Sale by Mobile Furniture.
chicken 65, chicken lollipop dry, chicken masala, chicken lollipop masala. Maipa Foods, available at your nearby store. Wangkai Ningtem Pukri Mapal da laiba Career Nurture Center da lakliba April 9 dagi class 9 amasung 10 CBSE gi Science and Maths, class 11 amasung 12 gi CBSE and COSEM gi Physics, Chemistry, Maths and Biology gi foundation course hauzaragani. Class ki timing 5 PM to 8 PM. Contact 9402241800 or 9436696049. Family Camp on 21st March to 25th March. Mahai Masing Education Technology Private Limited Amadi MMTA ga Kutsam Naraga Learning Come Adventure and Sports Family Camp 2019 Pangthok Charagani. Pangthok Chagadoriba Mafam Manipur Mountaineering Institute MMI Lamda near Laimatak Project. Contact 7085723248. Eastern Motor Jingmairongi Nauna Santok Charaba Anova Maruti Suzuki Arena Showroom Lakiba Mas Kungi Ayupung Taramathoy Taba Matamda re-launch Taujaragani Thorom Masida Yamna Saruk Yabio Maruti Suzuki Arena gi digitize Tauraba Showroom Asigi Kudong Jaba Lobio Ahan Balakpa Booking Kudingi exciting price Amasung offer su Thamjari Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi jolip syrup amasung capsule diabetes singi damakta jolip capsule chabiu Paradise para fruit Paradise para fruit. Have a sip and feel the difference. Sugunu Kendra gi manung sanba sugunu wapok pida mesnam tongbi kauba mioi amana mahaki loina bi amadi macha aniga loina na phivam chadaba yumamada lairakhiba adu microfinance ki thabak tauba thaudam dine kauba mioi amana chauba thaudang lauduna nauna mayum sabikre yumasi sabada local MLA ke Ranjitna Jinga Vandal mari makhaisu mateng panglakhi haire Thaudam dinena mahakna mateng pangba ngamkhiba asi mahaki khwaidagi nungaijabani makhata nasu angamba mateng pangkhigani haikhi matungdasu ai ngamjaruba ai nak thengjaruba kudimaktadi ai magi damakta cheng charam to oisu pi ge habagi wakhalon ja ai punchi nek lai makhaidi ai tauge habagi asa da ai ngasi su hingi tausu taugani Tombigi loina bi mesnam thoina makhoi gi damakta anauba yum ama sabada mateng pangbiriba local MLA Thaudam dine amade legal at clinic ki PLB singbu thagat pa phongdokhi dini oi mayam toraga sap yumne nungai nu jin nungai nu pa leire imung manung nungai re mayam du harau phongdok jari Legal at clinic ki legal volunteer ke S open drona paralegal volunteer sing oina legal ki khudong chaba piba khaknatana sigumba tola taraba singi damak mateng pangbiba asisu PLB ama oibagi thaudang ni khanduna miyoibagi minung sida mateng pangbani makhata nasu asigumba thidoktuna tolaba taraba singda mateng pangkhigani haikhi State Bank of India Kaksing branch ki miyang makhada Senior Citizens Forum Kaksing amadi Kaksing Bazar Business Welfare Association sinduna hayengdagi hogadawriba yauksangi yenglaga Kaksing Bazar da paisagi achoiba miyamda phanghan khre thoramadu da Kaksing branch manager Romeo branch asimaki special guest officer and Buddha Senior Citizens Forum amadi Kaksing Bazar Business Welfare Association gi thaupuba singsu saruk yakhi Malim gi mafam kaya ngasi World Oral Health Day pangthoknabagom National Health Mission Manipurna Department of Public Health Dentistry amadi Dental College Rims ka kusamnaduna numin asiga mari lenana nomagi oba fluoride screening amasung free dental camp ama hairok CAC da pangthokre camp asida Rims amadi District Hospital Thobal gi doctor singna RSS ki mobile dental van ama sizinaduna health center asiki koibeda leiba mioi kaya marum ya yengkhibaga loinana hidak langthak sing sulem na pikhi Thoramadu Joint Director Health Dental Dr. L. Nandelal, Dental College Rims ki Principal Pravin Reddy, Associate Professor Dr. Nandita Khetri Mayum Susaruk Yakhi.
Roja Irom laikhidabagi Nepal subaning sing thoram ghari de pangthokre Roja Irom Memorial Trust amasung imung manungna sinduna pangthoki thoram aduda theater critic Buddha Singh Tham MS Yogi President Y Renghang Sothe Poirei Lemror Mera Paibi Apunba Manipuri President Almem Sobi Kanglei Imalup ki President RK Sana Hanbisu Saru Yaki EC Aina Manipur People's Party oiba record oina President Secretary Mioi Asina oidi haiba laite Hauzik MPP office da phamliba Jugindro Bona lalhalop amana ayaba piraga office da sanghanba L apabi gi kangbuna changba yaroi haina athingba thamliba si leibak miyam gi yenglaga handok piyo haire Manipur Press Club ta pangthokpa pawgi mefam amada L apabina Central Committee na tanthokraba Jugindro party gi president oiba yadabata natana mahakna party asigi MP gi mirap oigani hariba si oiroidaba thabakni haiki magi khaktagi yenga case file toksandana hujiksi khoi isian record tobada case leiraga di togi yaroi haitana adumai tawdana hujiksi leiri aduna kariguma masi hangtongno yamkan honari hangtogadi official candidate thadokani party gi aduga nakal namatagi mi engda tawbidana aibu hujik phawda party office changba yaroi hena thingibse aroi boina amu tan khandabiraga hanto haning Jan Vikas Committee Lilian Fonsama de Handicap Development Foundation Anina Tang Tarahum de Satharakpa Disable Oiraba Angang Singbo Mahima Sing Tamnaba Mateng Pangnanabagi Ring the Bell campaign ngasi Bisnupur District ki Thanga Tongbram Lekai de Laiba Ideal School de Loisin Craig Thanga Nupilup Thanga Unit Amadi School Asina Sinduna Pangthokiba Loisin Magi Thoromaduda Handicap Development Foundation ki Secretary Dr. Sapam Jasobantana Disable Singsu Mioiba Amani Makhoi Sumiyamna Taunariba Asidaki Hena Taubangami Adubu Lairiki Mangal Yaudana Tauningba Kudingmag Taubangam Dabana Disable Singbo Losinduna Tambagi Matam Oidre School Da Isa Isu Singmahi Tamalasi Haki Thoromaduda State Commission for Persons with Disability MRW Laimayum Amarendra Sharma SDF ke Vice President Thiam Ram Ideal School Thanga ke Principal in charge Tibrajan Apun Manipilup Thanga Unit ki Vice President Thamal Manasu Saruk Yaki Sahi khudingi Mars kunmari da pangthokpa malemgi TV numit Manipur gi oinadi yaksang kumai oibana mapung phabangam loidabana Mars kuma thoido oina pangthoklagani haire SDDC Manipur ki Director W Sasina Lamphel Dalaipa Arduing Complex ki SDDC Complex Hall pangthokpa pawgi mifam amada Manipur gi TV muthatnaba Revised National TB Control Program gi makhada anaba kaya lemna hidak piba amadi test tobagi khudong saba piri ba khudong saba sing miyam da khanganabagi pandamda thoram asi sinbani haiki TV si amu western countries da almost eradicate tawgrena le masi amu jara law hengal le WHO na masidi global emergency na lawthoi 1993 da lawthokre adudagi di akoina hana leiramba khogi RNTCP harise masi hena khogi reinforce tawsallaga hena pungni yauksanwa dakar leire haibadagi RNT revise na tawraga hana lemba guidelines sidagi hena khogi kaino on changjan mai yana namba mong da RNTCP ja hudokibana National Tobacco Control Program gi matang da stakeholders singi nomagi oba orientation program ama DC office kangpokpi gi multipurpose hall da pangthokre District Health Society amasung National Tobacco Control Program ga puna pangthokki pethoramadida DC kangpokpi Lalithambigai CMO Dr. Kimnang Misau District Health Society amade Health Center singi official singsu saruk yaki More ki Galnga Lantol Ground FC Madras Academy ki makhada More Youth Club amadi Ngunmillan Memorial Football Academy More na sinduna sahi taramanga amadi tarhom doi makhagi football trial pangthokre puna angang humbudra tarukna saruk yakhi trial adu FC Madras Academy ki coach James Singh sana conduct tawki football pamjaba angang singda afawba footballer amamam oinanaba More da leba civil society organization amadi mama mapa singna mating pangbiyu haiki Yuhar habadagi sokhan kraba beneficiary singi mifam ama soto bekra jiribam da pangthoktuna committee ama semkre matam sangna pithoktana leiriba compensation athuba matam da pithoktrabadi handaki lok sabha mikhal yaudana ba firep laure hairi Social and Cultural Advancement Foundation Kurai Toktam Lekaina National Commission for Women ge sponsor makhada pragmatic solution for elderly persons ki matangda nomage oba seminar ama Kamaranga Community Hall Jiribam da pangthokre thormaduda Manipur State Commission for Women ki chairperson Dr. Binod Tamainam Hilghat ki pradhan L Samarendra ZEO Jiribam gi AI Nabakumar su saruk yakhi
Eastern Motors Singmairongna Maruti Suzuki Arena showroom ngasi hangdokre thoromaduda Classic Group of Industries Game Managing Director Dr. W Eastern Motors ki mapu Sinam Pritam su saruk yaki thoromaduda Big New Wagoner car amasu launch tauki Sinam Pritamna Eastern Motors na Churachandpur Bisnupur Kaksing Thawbal amadi Senapati da su aurat thamle Eastern Motors ta Suzuki Arena amadi group value gi mathakta Maruti Suzuki Commercial su sangai pro opposite kon da hangmangam le haiki Eastern Motors nasi akogi outlets hangdoksare akogi Maruti Suzuki ki another channel amasu Maruti Suzuki Commercial haina akoina commercial ki unit amasu hangzare Zingo Martna Sinduna Zathagadawriba Clean Manipur Salons 2019 Gamari Lenana Yaksang Photo Contest Singjamai Jinga Makhongda Leiba Jingo Office ta Hudokre Photo Contest Asida Yaksang Kumai Manungda Koibagi Mafam Sing Lunamdagi Mapung Faba Photo Thagalakpa Singdagi Khwaidagi Phajaba Ahum Khangatuna Mana Pigani Hairi Hauzik Sanabagi Pau Amuk Pizari Nasigi sanabagi pauda Kanglaipak Students Association KSA gi Nipan Suba Mega Sports Festival 2019 ngasidagi Mapal Kangjaibungda Association asina sinduna hokre hokdokpagi thoramda Youth Affairs and Sports ki Commissioner Bobby Waikhom KSA gi President and Chatan Manpa ki Convener Y Dilip Kumar amadi MIT gi Principal RK Hema Kumar namaru obamioi sing oina saruk yakhi KSA gi President and Chatana masama u phaba khunai ama puraknaba pandamda Mega Sports asi pangthokpani haiki Kanglai Mega Sport Festival asina mipung khurimakta apil to janingi di maram di nisha sasalaga chathariba society da yaksangi numit mangani asida chathariba crime to riba angang na shamuliba asi koi thiminaraga akoi mayona ma reform tawraga society asibu hena socially psychologically good sound about society in same as have see Kanglai Student Association and miam da appeal to TS Birajendra Singh Football Academy na Taret Suba Cash Prize led Koizam Yaima Memorial Veteran Football Tournament ki champion oikre Akampat Veterans Football Association na sinduna chatharakiba tournament asigi ngasi 11 Star Sporting Union ki ground da sanakiba final match ta Birajendra Singh Football Academy na Veteran Football Association kakwabu goal ani sinoda thoiduna champion oikhibani Tournament asigi loisin bagi thoramda Manipur Police ki IGP Administration IK Moiba Usekon Ungsub Zilla Parishad member Seram Nikensu saruk yaduna manamathum yanthokki Tha sigi kunmari dagi kunipal phaba Joypur da pangthokadawriba yankhai nithoi suba senior national kho championship ta saruk yagadawriba Manipur gi senior boys amasung girls ki kho team asi Imphal thadokre Makagi vice president Budina general manager oina luchingki KS Ingo amadi I Amarjitna coach oire Tangkhul Nagalong ground Ukroldang asi sanaki bakulom doi suba Winners Cup ki match ta Yarkho United FC na Senapati FC bo goal ani amada thoikre Hauzik makhata ba sanabagi pausing boya ningthaujamdagi amuk phangbigani CM Khagempalina YWC Langthabal Bumaiti Piduna Tarisuba MBCA T20 Cricket Tournament ki champion oikre Manipur Veteran Cricket Association na sinduna mamang thagi tang kunipal dagi team tare na saruk yaduna Langthabal Public Ground na satharakiba Tarisuba MBCA T20 Cricket Tournament ngasi loisan kre Loisan bagi thoramda Manipur Cricket Association ki Vice President CI Sauba Manipur Veteran Cricket Association ki President N Indrajit Association asigi Patron W Bhaktaraj Manipur Cricket Association ki Secretary Singam Priyananda Tournament asigi winner ki donor T Roji Kumar Tournament asigi runners up ki donor T S Joy Kumar amadi Manipur Veteran Cricket Association ki advisor RK Bidurna Thoram Bapu Singh oikhi
Satharakiba tournament asigi ngasi sanakiba aroiba match ta Sam Khagem Palina YWC Langthabalbu run manga da maitibu biduna champion oikibani. Match asida Sam Khagem Palina to singamduna ahanba betting tokibada apiba over kunda wicket tare turaga run cha magakuma thoi loki. Masigi pakhumda anisuba betting tokiba YWC Langthabalna over taramapalga ball ahumda wicket loina turaga run cha magatara tare khak logduna match asi maiti kibani. Match asida Sam Khagem Paligi Sanaroi Babluna wicket ani amadi run kunthani toy loduna man of the match taki. Sataraki tournament asida YWC Langthabalgi Sanaroi Kumar Jina wicket taramanga loduna best bowler gi mana taki. Sam Khagem Paligi Zodibana match tarukta run chamagamber futratre loduna best batsman gi mana taki. Zodibana run chamagamber futratre wicket mapalamadi man of the match mari taduna man of the series gi mana tlauki. Satharakiba tournament asigi winner oikiba Sam Khagem Palida trophy gi loinana lupa lising taramanga runners up takiba YWC Langthabalda trophy gi loinana lupa lising taranithoi tharumapu singna khusinaki. EUSC Telona SYDIC FC Saijang Maitibu Piduna Ahanba Saijang Kurailema Trophy Telo Sana Saijang Gram Panchayat Village Waisamadi Invictus Men's Open 7 set football tournament ki champion oikre. Saijang Youth Development Integration Center na sinduna mamang thagi tang tara taretegi tim taramari na gurumari thokna khaidoktuna Saijang ground da satarkiba tournament ngasi loisen kre. Ngasi sanakiba aroiba match ta EUSC Telona SYDIC FC Saijang bu goal ahum ani da maitibu piduna champion oikibani. EUSC Telogi mai pakibi goal singadu S Nobel K Ibotomba amadi NGG10 na sanki. Match asida maiti kiba SYDIC FC Saijangi goal ani adu mairaba amadi Tenjau na sanki. West Development Youth Club Lamding Kunung Lamsang na senduna tha asigi tang taramanga dagi tim nipan grubani thongna khaidoktuna club asigi ground sathariba WDYC Trophy ahanba 11 under 14 boys open football tournament ki ngasi sanagadaba UDC Harong Sabal amadi PYA Lamsang Bazar gi match ta UDC Harong Sabal laktabadagi match sanakhidre ani suba match ki sanakhibada MTM Lamding Kunung na Kripsa Timbi Narim Thongbu goal ama sinoda maitibi piki MTM Lamdem Kunungi mai pakibigi goal adu yai phatona sanki. Youth Development Committee Yadipo Khuirom na sinduna tha asigi tang taranipal dagi tim kunmanga na group nipal thongna khaidoktuna BDC Gym Hall Campus Khuirom mayai desa thariba ahum suba YDC 7 side 11 open football tournament ki ngasi sanakiba ahanba match ta Yambem FC na WYC bu goal ama sinoda maitibi pikre. Yambem FC gi mai pakpagi goal singadu Kisan Bizen amadi Asokna sanki. Match asida maiti kiba WYC gi matangar bu goal aduna German na sanki bani. Ani suba match ki sanakibada PFC Lairong Thelna WPC angthabu goal ama sinoda maitibi pikre. PFC Lairong Ten gi mai pakpagi goal adu Priyanandana sanki. Sathariba tournament asigi hayeng ahanba match waina irengba mamadi FFCC ga sanagani. Ani suba match da Maisok Taret amadi Indibar FC ga sanagani. Tha asigi tang taramari dagi kunmathoi pauba Abu Dhabi da pangthokliba Special Olympic World Games ta Manipur dagi athlete Herojit Singh Nandai Bamna meter sani gi lamjen amadi meter sa magi lamjen da gold amadi silver lokre. Meter sani gi lamjenda Herojit Nandai Bamna second kumari ga point kunmanga amadi meter sa magi lamjenda second ra nithoi ga point amaga taret senduna ahanba amadi anisuba position takhibani. Assam Regimental Center Manipur Police Sports Club Naiba Naurem amadi YMDO Hairangoi Sathariba anisuba khuraijam ongbi nipi masa TV Memorial Men's Volleyball Tournament ki semi-final sangkre. All Manipur Volleyball Association gi miyang makhada Tera Asoba Gym Association taga yumnam huidrom thiam leisang khongna sinduna tha sigi tang tara taretegi tim tare na grubani thongna khairoktuna Tera makhong lampak da sathariba tournament asigi ngasi sanakiba ahanba match ta Manipur Police Sports Club na YPA Hiran Maibu set ahum ama kunmanga kunithoi kunmanga taramari kunmathoi kunmanga amadi
kunmanga kunithoida maitiba pikhi ani suba match ki sanakibana YMDO hairangoi thongna maikhia mayang imphal bo set ahum ama kunmanga taramanga kunithoi kunmanga tarani palamadi kunmanga kulhumdoida maitiba pikre Thagachari boyai makhata na ngasi nongmagi oikhiba ing asagi pau amuk phangbigani Environment Director teki phangkiba ngasi oikhiba ing asamadi nongjogi pauda khwaidagi sakiba Celsius degree control dai dasmik manga ani khwaidagi ingba Celsius degree tare dasmik taruk taret Nungsit yawi sing mendengi sang maximum dasada Manipur taruk dasmik manga Nepal minimum dasada kuntaruk dasmik manga Nepal oiki ngasigi nong suki bagi sang taruk dasmik manga 3 mm ni Leslak pada maru iba pau amok Citizenship Amendment Bill asi law oina chana handana ba chap chana thengnagani haina AICC ki President Rahul Gandhi na high grade April amadagi ahum phawba Imphal da Northeast People Conference pangthoktuna CAB gi mayokta chapchaba phirep lauragani hairi amade All Manipur Working Journalists Union amjuna sinduna yaksang manungda nimit mangani sathagadaba mapalak subai annual journalist boss meet ngasidagi hawdokre Ngasigi oina de ISTV na bizaba Manipuri pau matanga sidalo sinjari miyang tapiri bapum na makpo amkan kurumjari